Manipur da thokliba irang asi thuna loisinba ngamgadaba Assam Rifles nataba neutral force ama tharaknaba Shiv Sena Manipur Pradesh ki maikaidegi memorandum ama Prime Minister Narendra Modi amdi Union Home Minister da pisinkre hairi hiramasi matang da Imphal gi Bauprada leiba Shiv Sena Manipur Pradesh ki office da paumi singa unabada party sigi state president M Tombina hai India lengang na kuki militant singa su taunaba matamda micha miyam hatpa yum kai mai thaba amsung national highway singa logi wangbada tauningba thabak tauba yabagi ayaba pi khibra haina wahang tawrakli kuki militant singna tokhaiba taliba si maitai da onsilaga maitai gi chamjaraba miyam kaya hatpa mayum mai kai mai thaduna tankhairaga makhoina taliba demand asi fangadawribra makhoigi apamba demand Tauning labasu India laingak ta taugadabane micha miyam da onsilaga maral leizadaba miyoi kaya awa famda tahanba si India laingak na kayam kuina yengduna laikigani Manipur na hojik thengnariba awaba amadi khudong chadaba sing asi athubada loishinnaba India laingak na akanba mityeng changduna furup kanglup khudingba yauna achumba lambi da punna chatminnaba naba hotnaba matam oire kuki narco terrorist singna chatharakliba thawong asi athubada India laingak na lephan haudrabadi Tungda afaba poloi oiroi haina M Tombina makhataki. Law and order say purely state government gi mathongni adu state government na tawjaga thabak sida hujiksi interfere tawriba se koigi security advisor se si koigi hanglai sa lere ikai bam thoe mana tawdu mi na khange du ma pham thalo sakhi ai na ma miyam gi yahau lak thing da thu matam da akoi gi kuki lalobu sing si koi terrorist ne na lakthok pio Shiv Sena gi masima akoi miyam lo na akoi state amni central government da koi masima appeal tawjari adu demand tawjari